Papa, sila yung may mga Hello guys! Welcome back to our channel. Ichinaw mayam ngasi ko vlog macha mo ina semjarage aina tawbanebako. Ado sigadi laisingse mayam phaja phaja thanei ko mayam so ina dum mamanga su utkharebako. Ado asi laiside amuk phabu ujati yamna su phajayebako. Ado laisingse uba siga ko aina sum video loksan bani ado ga asigi red color gi laisi su phajadra mayam yengbada pura ngaujabado oirebako. Ado mayam aina ko lai hitang collection tawjebako thajaba ado mayam da sum ucharakebako mayam yengminase. ꯑꯩꯅ ꯅꯧꯅ ꯊꯥꯒꯠꯆꯕꯅꯦꯕꯀꯣ ꯑꯩꯁꯦꯀꯣ ꯃꯃꯥꯡꯗꯗꯤ ꯂꯩ ꯊꯥꯕꯁꯦ ꯑꯩꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯆꯔꯁꯨꯀꯣ ꯑꯩꯁꯦ ꯄꯨꯔꯥ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯇꯧꯋꯦꯕꯀꯣ ꯃꯌꯥꯝ ꯑꯁꯦꯡꯕꯒꯤꯗꯤ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯇꯧꯋꯦꯕꯀꯣ ꯍꯥꯟꯅꯗꯒꯤꯁꯨꯀꯣ ꯑꯗꯨꯗꯨꯅ ꯈꯣꯠꯄꯁꯦ ꯑꯩ ꯑꯗꯨꯛ ꯌꯥꯝ ꯄꯥꯝꯗꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯨꯝ ꯆꯍꯤꯅꯔ ꯈꯪꯗꯦ ꯆꯍꯤ ꯆꯠꯁꯜꯂꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯂꯩ ꯊꯥꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗꯗꯤ ꯆꯤꯆꯦ ꯍꯣꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯂꯩꯒ ꯊꯥꯕ ꯈꯣꯠꯄꯁꯦꯀꯣ ꯑꯗꯣ ꯁꯤꯒ ꯂꯥꯛꯄꯗꯩꯗꯤ ꯊꯥꯅꯤꯡꯕ ꯄꯣꯛꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯁꯤꯒ ꯇꯋꯥꯡꯗꯗꯤꯀꯣ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯩꯁꯦ ꯌꯥꯝ ꯐꯖꯅ ꯊꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯁꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏꯅ ꯂꯩꯁꯦ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗꯅꯦꯕꯀꯣ ꯊꯥꯔꯠ ꯐ꯭ꯂꯣꯔꯗ ꯑꯩꯈꯣꯏꯒꯤ ꯗꯤ ꯍꯣꯏꯒꯤꯁꯨ ꯃꯣꯏ ꯁꯤꯁꯤꯒ ꯂꯩ ꯆꯥꯔ ꯇꯧꯋꯦꯕꯀꯣ ꯑꯁꯤꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯕꯦꯜꯀꯅꯤꯗ ꯊꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯣꯁꯤꯡꯗꯣ ꯑꯩꯅ ꯁꯤꯁꯤꯒ ꯈꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯥꯏꯟꯁꯤ ꯈꯤꯇꯪꯗꯀꯣ ꯂꯨꯄꯥ ꯂꯤꯁꯤꯡ ꯃꯔꯤ ꯃꯌꯥꯅꯤ ꯆꯪꯉꯤꯕꯀꯣ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯗꯤ ꯃꯈꯥꯗꯒꯤ ꯂꯥꯛꯄꯅꯤꯅ ꯁꯤꯒꯤ ꯇꯞ ꯀꯩꯀꯥꯁꯦ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯉꯦꯕꯀꯣ ꯑꯗꯨꯏ ꯃꯊꯛꯇꯀꯣ ꯂꯩꯕꯥꯛꯁꯨ ꯂꯩꯔꯤꯕ ꯑꯗꯨꯒ ꯁꯤꯒꯗꯤ ꯁꯟꯊꯤ ꯐꯪꯗꯦ ꯁꯤꯒꯗꯤ ꯌꯥꯛꯀꯤ ꯃꯊꯤꯗꯨꯅꯦꯕꯀꯣ ꯁꯤꯒ ꯍꯥꯞꯄꯤꯁꯤꯡꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯅ ꯈꯤꯇꯪ ꯀꯃꯥꯏ ꯍꯥꯏꯅꯤ ꯁꯦꯝꯖꯕ ꯀꯩꯅꯣꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯈꯔꯅꯤ ꯃꯇꯨꯡꯗꯗꯤ ꯃꯊꯛꯇ ꯄꯨꯈꯠꯂꯛꯑꯅꯤꯕ ꯍꯥꯏꯗꯤ ꯃꯈꯥꯗ ꯄꯨꯊꯔꯛꯑꯅꯤꯕꯀꯣ ꯗꯤꯒꯤꯅ ꯃꯊꯛꯇ ꯄꯨꯈꯠꯈ꯭ꯔꯅꯤ ꯑꯁꯤꯁꯤꯡꯁꯤꯅ ꯁꯤꯒꯤ ꯁꯥꯏꯗꯇ ꯈꯔ ꯂꯩꯁꯦ ꯁꯤꯁꯤꯅ ꯑꯩꯒꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯒ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯗꯤ ꯍꯣꯏꯒꯤꯅꯤ ꯑꯁꯤꯁꯤꯅꯤ ꯂꯩ ꯑꯃꯈꯛꯇꯅꯤꯕ ꯃꯣꯏꯁꯦ ꯖꯨꯝ ꯆꯥꯎꯕꯅꯤꯅ ꯃꯣꯏꯒꯤꯗꯤꯀꯣ ꯑꯗꯨꯗꯨꯅ ꯊꯥꯅꯦꯅ ꯁꯤꯒꯅ ꯃꯣꯏ ꯈꯔ ꯊꯝꯈ꯭ꯔꯦꯕ ꯑꯁꯤꯅꯤ ꯃꯌꯥꯝ ꯈꯪꯗꯦ ꯑꯗꯣ ꯑꯩꯅ ꯂꯩ ꯊꯥꯅꯤꯡꯉꯛꯄ ꯂꯩ ꯊꯥꯏꯁꯤꯒꯤ ꯃꯔꯝ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯀꯣꯟꯅꯁꯨ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯂꯤꯊꯣꯛꯆꯔꯛꯑꯒꯦ ꯃꯌꯥꯝ ꯈꯪꯗꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀꯩꯗꯧꯅꯤꯀꯣ ꯑꯗꯨꯗꯨꯅ ꯁꯨꯝ ꯂꯩ ꯊꯥꯔꯒ ꯂꯩꯁꯤꯡꯁꯦ ꯆꯥꯎꯔꯕꯅꯦ ꯈꯣꯠꯂꯕꯅꯦ ꯀꯥꯏꯅ ꯏꯁꯤꯡ ꯆꯥꯏꯕꯤꯌꯣ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯊꯥꯖꯕꯅꯤꯗ ꯃꯌꯥꯝ ꯑꯗꯣ ꯃꯦꯟ ꯃꯔꯝꯗꯤ ꯀꯣꯟꯅ ꯍꯥꯏꯖꯔꯛꯑꯒꯦꯕꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯣ ꯕꯥꯔꯣꯒꯤ ꯆꯥꯛ ꯊꯣꯡꯒꯠꯂꯛꯀꯦ ꯑꯗꯣ ꯑꯁꯤꯁꯦ ꯁꯥꯛꯁꯦ ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯂꯧꯔꯛꯄꯅꯦꯕꯀꯣ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯑꯃꯨꯛ ꯐꯥꯎꯗꯤ ꯆꯥꯗ꯭ꯔꯤ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯑꯗꯨꯒ ꯇꯣꯃꯦꯇꯣ ꯈꯔꯒ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯑꯁꯤꯁꯤꯒ ꯉꯥ ꯂꯧꯔꯦꯕꯀꯣ ꯑꯗꯣ ꯉꯥꯁꯦ ꯍꯥꯟꯅ ꯃꯁꯂꯥ ꯈꯔ ꯌꯥꯝꯅ ꯇꯣꯠꯂꯒꯀꯣ ꯐ꯭ꯔꯥꯏ ꯇꯧꯖꯕꯅꯤ ꯑꯩꯅ ꯉꯥꯁꯤꯡ ꯆꯥꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯣ ꯉꯥꯁꯤꯡ ꯐꯪꯉꯛꯇꯕꯒꯤ ꯑꯩꯅ ꯉꯥꯍꯩ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯑꯗꯣ ꯑꯁꯤꯁꯦ ꯕꯖꯥꯔ ꯇꯧꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯁꯤꯒꯅ ꯍꯤꯟꯖꯥꯡ ꯊꯣꯡꯉꯤꯅꯤ ꯉꯁꯥꯏꯒꯤ ꯁꯥꯛꯇꯨꯒ ꯑꯂꯨꯒ ꯉꯥꯒ ꯇꯧꯔꯒ ꯊꯣꯡꯕꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩ ꯆꯥꯔꯦꯕꯀꯣ ꯅꯥꯎꯆꯥꯗꯤ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯅꯤꯅ ꯑꯩ ꯏꯊꯟꯇ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯦ ꯏꯆꯤꯛ ꯆꯤꯛꯅꯀꯣ ꯄꯄꯥ ꯅꯨꯡꯁꯤꯗ ꯌꯥꯝ ꯃꯌꯥꯝ ꯑꯉꯥꯡꯁꯦ ꯑꯩ ꯏꯆꯥꯒꯤ ꯑꯣꯏꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯅꯨꯡꯁꯤꯗ ꯌꯥꯝ ꯃꯌꯥꯝ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯉꯥꯎꯔꯦ ꯍꯥꯏꯕ ꯅꯪꯕꯣ अम्मा टोपी लौथोखरे आई इचाको यदि क्या नुहाइदिन टोपी निकाल दिया क्यों क्यों निकाला तू दिखाओ टोपी निकालने की कोशिश कर रहा है ये निकाल दिया दे दिया है टोपी पहनना नहीं चाहता है वो क्या है इतना ठंड में टोपी नहीं पहनेगा तो अच्छा नहीं लगेगा ना टोपी उतार लिया रोको ना बाबू मालूम है अब लोग के भाषा में ये क्या बोलता है हम लोग तो नांगलोंग बोलते हैं नांगलोंग हम लोग तो जांकोक बोलता है जांकोक इतने दिनों के बाद देखा है इसलिए घर का याद आ गया दिखाओ कैसा हो रहा है दिखाओ तंग दिखाओ वाह येलो नहीं ऑरेंज ओ आपका भी ऑरेंज हो गया कैसे हो गया बोलो क्या खा के हुआ लॉलीपॉप खा के हुआ है ओए आपने नहीं खाया क्या आपने नहीं खाया क्यों नहीं खाया आप बड़ा हो गया है क्या हम बड़ा हो गया है ये मेरा स्वीट बच्चा है ना ꯃꯌꯥꯝ ꯗꯥꯎ ꯍꯥꯏꯁꯤꯅꯀꯣ ꯌꯥꯕꯨ ꯌꯥꯁꯜꯂꯛꯇ꯭ꯔꯕ ꯑꯗꯨꯝ ꯌꯥꯔꯔꯣꯏꯗꯕꯅꯤꯀꯣ ꯑꯗꯣ ꯑꯩꯁꯦ ꯍꯟꯗꯛ ꯌꯥꯎ ꯐꯖꯅ ꯌꯥꯗꯦꯕꯀꯣ ꯌꯥꯗꯕꯩ ꯆꯥꯡꯗꯀꯣ ꯌꯥꯗꯦ ꯍꯥꯏꯁꯤꯅꯤ ꯑꯁꯤꯁꯨ ꯌꯦꯡꯉꯨ ꯉꯔꯥꯡ ꯏꯁꯤꯡ ꯁꯥꯟꯕꯗꯀꯣ ꯑꯁꯤꯁꯤ ꯇꯥꯔꯛꯇꯅ ꯁꯤ ꯂꯣꯏꯅ ꯀꯣꯞꯄꯦ ꯑꯗꯩ ꯁꯤꯁꯨ ꯂꯣꯏ ꯍꯣꯔꯦ ꯇꯨꯁꯦ ꯃꯅꯤꯟ ꯆꯠꯇ꯭ꯔꯦ ꯁꯥꯟꯕꯁꯤꯁꯨ ꯌꯥꯗ꯭ꯔꯥ ꯄꯨꯠ ꯃꯨꯠꯂꯤꯕ
ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅꯤ ꯁꯤꯒꯗꯤ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯏꯁꯤꯡ ꯑꯏꯪꯕꯅ ꯀꯩꯁꯨꯝ ꯇꯧꯕ ꯉꯝꯗꯦ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯤ ꯈꯤꯇꯪ ꯁꯨꯗꯣꯛꯀꯦꯅ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯁꯦ ꯌꯥꯗ꯭ꯔꯃꯤꯅ ꯁꯨꯔꯔꯣꯏ ꯗꯥꯎ ꯌꯥꯗꯦ ꯑꯁꯤꯃꯨꯛ ꯂꯩꯔꯨꯔꯗꯤ 2,000 ꯑꯩꯈꯣꯏ ꯑꯥꯗ 1,000ꯅ ꯐꯪꯕ ꯄꯣꯠꯇꯣ ꯁꯤꯒ 2,000 2.5 ꯍꯥꯏꯔꯛꯇ꯭ꯔꯣꯃꯤ ꯑꯗꯨꯗꯨꯒ ꯑꯩꯅ 2ꯗ ꯄꯨꯔꯛꯄ ꯉꯥꯏ ꯁꯤ ꯃꯃꯥꯡꯗ ꯁꯤꯁꯦ 2,000ꯗ ꯂꯧꯈꯤꯕꯅꯦꯕ ꯑꯁꯤꯅꯤ ꯃꯌꯥꯝ ꯗꯥꯎ ꯌꯥꯗꯦ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯉꯁꯥꯏ ꯈꯤꯇꯪ ꯃꯃꯥꯡꯗꯗꯤꯀꯣ ꯅꯨꯡꯁꯥꯁꯦ ꯖꯪ ꯂꯥꯎ ꯁꯥꯔꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯃꯨꯛ ꯋꯦꯗꯔꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅꯗꯤ ꯊꯦꯡꯕꯗꯤ ꯅꯠꯇ꯭ꯔꯦꯕꯀꯣ ꯄꯨꯡ 3:30 ꯑꯗꯨꯃꯥꯏꯅꯇꯪ ꯇꯥꯔꯤ ꯑꯗꯣ ꯅꯥꯎꯆꯥꯒꯤꯁꯨ ꯉꯁꯤꯁꯦ ꯁ꯭ꯀꯨꯜ ꯍꯥꯏꯗꯤ ꯇꯨꯏꯁꯟ ꯁꯨꯇꯤ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯥꯛꯇꯣ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯦꯀꯣ ꯑꯗꯣ ꯑꯩꯁꯨ ꯁꯨꯝ ꯍꯥꯏꯗꯤ ꯏꯊꯟꯇ ꯁꯨꯝ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯕꯗ ꯑꯗꯨꯝ ꯍꯤꯞꯅ ꯂꯩꯃꯤꯅꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯎꯒꯦ ꯀꯩꯀꯩ ꯆꯥꯅꯕ ꯂꯩꯗꯅ ꯈꯤꯇꯪ ꯆꯥꯔꯨꯒꯦꯕꯀோ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯆꯥꯗꯕ ꯑꯗꯣ ꯉꯁꯤꯗꯤ ꯁꯨꯝ ꯆꯥꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯛꯇꯥꯗ ꯑꯗꯨꯗꯨꯅ ꯆꯥꯕ ꯆꯠꯀꯦ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯑꯩ ꯃꯌꯥꯝꯗꯀꯣ ꯋꯥꯐꯝ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯑꯩꯅꯀꯣ ꯕ꯭ꯂꯣꯛ ꯁꯦꯝꯖꯕꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯈꯜꯂꯦꯕꯀꯣ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦꯇ ꯈꯜꯂꯦꯕꯀꯣ ꯍꯣꯏ ꯃꯌꯥꯝꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅꯕꯨꯗꯤ ꯂꯩꯖꯕ ꯑꯣꯏꯖꯒꯦꯕꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦꯀꯣ ꯑꯋꯥꯠꯄ ꯑꯃꯃꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯃꯝ ꯂꯣꯏ ꯂꯩꯅꯩ ꯃꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯈꯜꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇꯀꯣ ꯉꯥꯏꯍꯥꯛꯇꯪ ꯑꯩꯅ ꯀꯩ ꯊꯕꯛ ꯇꯧꯔꯒ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯏꯁꯥꯅ ꯂꯣꯏꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯩꯅꯁꯨꯀꯣ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯁꯦꯝꯖꯕꯅꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯦꯝꯖꯕꯅꯦꯕꯀோ ꯑꯩꯁꯨ ꯕ꯭ꯂꯣꯛꯁꯦ ꯉꯥꯏꯍꯥꯛ ꯁꯦꯝꯃꯒꯀꯣ ꯑꯗꯨꯝ ꯈꯜꯂꯤꯀꯣ ꯉꯁꯤꯗꯤ ꯀꯔꯤ ꯁꯦꯝꯁꯤꯒꯦ ꯅꯠꯇ꯭ꯔꯒ ꯉꯁꯤ ꯀꯔꯤ ꯀꯟꯇꯦꯟ ꯇꯧꯁꯤꯒꯦ ꯑꯗꯨꯝ ꯈꯜꯂꯤꯗꯅꯀꯣ ꯑꯗꯨ ꯈꯜꯂ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯦ ꯚꯤꯗꯤꯑꯣ ꯁꯦꯝꯃ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯦꯀꯣ ꯑꯞꯂꯣꯗ ꯇꯧꯔ ꯃꯇꯨꯡꯗ ꯂꯥꯏꯛ ꯀꯌꯥ ꯀꯥꯔꯦ ꯚ꯭ꯌꯨꯁ ꯀꯌꯥ ꯌꯧꯔꯦ ꯅꯠꯇ꯭ꯔꯥ ꯌꯥꯝꯅꯃꯛ ꯌꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯇꯝꯗꯣ ꯂꯦꯟꯕ ꯌꯥꯏꯑꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅꯁꯨ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯔꯛꯏꯀꯣ ꯑꯗꯨꯁꯤꯡꯗꯣ ꯄꯥꯗꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯗꯅ ꯑꯗꯩꯗꯤ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯒꯤꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯅ ꯈꯣꯠꯇꯅ ꯑꯩꯗꯣ ꯑꯗꯨꯝ ꯃꯇꯝ ꯂꯦꯟꯖꯩꯑꯕꯀꯣ ꯅꯠꯇꯕꯤꯗꯀꯣ ꯑꯋꯥꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯈꯜꯂꯒ ꯑꯁꯨꯝ ꯍꯤꯞꯅ ꯅꯠꯇ꯭ꯔꯒ ꯐꯝꯅ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯈꯟꯅ ꯂꯩꯔꯒꯗꯤ ꯑꯩꯁꯦ ꯅꯥꯔꯛꯑꯣꯏꯗ꯭ꯔꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅꯀꯣ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯦꯕꯀꯣ ꯐꯠꯇꯕ ꯊꯕꯛꯁꯨ ꯇꯧꯔꯨꯕ ꯅꯠꯇꯦꯀꯣ ꯑꯗꯨꯗꯨꯒ ꯃꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯣꯏꯇ ꯈꯟꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯣꯏ ꯚꯤꯗꯤꯑꯣ ꯍꯥꯏꯁꯦꯀꯣ ꯈꯔ ꯑꯃ ꯂꯩꯀꯣ ꯑꯋꯥꯕ ꯑꯗꯨꯝ ꯎꯠꯂ ꯂꯩꯕ ꯑꯗꯩ ꯅꯨꯡꯉꯥꯏꯕꯁꯨ ꯑꯗꯨꯝ ꯎꯠꯂ ꯂꯩꯕꯀꯣ ꯑꯗꯣ ꯑꯋꯥꯕꯇ ꯑꯗꯨꯝ ꯎꯠꯂꯒ ꯂꯩꯔꯁꯨ ꯃꯌꯥꯝꯅꯁꯨ ꯀꯩꯁꯨꯝ ꯅꯨꯡꯁꯤꯒꯗꯕ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯂꯣꯠꯁꯤꯜꯂꯒꯀꯣ ꯕ꯭ꯂꯣꯛꯁꯤꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒꯀꯣ ꯃꯌꯥꯝꯗ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯃꯥꯟꯖꯕꯩ ꯋꯥꯅꯦꯕꯀꯣ ꯃꯅꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯈꯟꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯣ ꯑꯩꯒ ꯅꯥꯎꯆꯥꯒ ꯆꯥꯕ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯗꯣ ꯁꯨꯝ ꯕ꯭ꯂꯣꯛꯁꯦꯀꯣ ꯉꯁꯤꯗꯤ ꯗꯦꯂꯤ ꯕ꯭ꯂꯣꯛꯀꯤ ꯇꯥꯏꯞꯇꯀꯣ ꯅꯣꯡꯃꯗ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯎꯠꯆꯕꯅꯦꯕꯀோ ꯑꯗꯣ ꯁꯤꯒꯗꯤ ꯊꯕꯛ ꯀꯩꯁꯨꯝ ꯂꯩꯇꯃꯤꯅ ꯆꯥꯕꯒ ꯇꯨꯝꯕꯒꯤ ꯑꯣꯏꯅ ꯕ꯭ꯂꯣꯛ ꯑꯣꯏꯔꯗ꯭ꯔꯥ ꯈꯪꯗꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯣ ꯅꯦꯄꯥꯂꯤ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒ ꯆꯧꯃꯤꯟ ꯄ꯭ꯂꯦꯠ 2ꯒ ꯑꯗꯨꯗꯩꯗꯤ ꯃꯣꯃꯣ ꯄ꯭ꯂꯦꯠ ꯑꯃꯒ ꯂꯧꯔꯦꯕꯀꯣ ꯃꯌꯥꯝ ꯄꯩꯁా ꯌꯥꯝ ꯂꯩꯇꯕꯅꯤꯅ ꯆꯧꯃꯤꯟ ꯄ꯭ꯂꯦꯠ ꯑꯃꯃꯝ ꯆꯥꯔꯦ ꯃꯣꯃꯣꯗꯨꯅ ꯖꯦꯟꯅꯔꯦꯕꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯣ ꯁꯤꯁꯤꯒ ꯑꯩ ꯀꯟꯅ ꯆꯥꯔꯤ ꯑꯗꯣ ꯂꯥꯏꯠꯁꯨ ꯆꯠꯈ꯭ꯔꯕ ꯑꯗꯨꯒ ꯑꯩꯗꯤ ꯃꯤꯁꯨ ꯌꯥꯝ ꯂꯥꯛꯄꯀꯣ ꯑꯗꯨꯗꯨꯅ ꯑꯩꯁꯦꯀꯣ ꯌꯥꯝ ꯁꯥꯡꯅ ꯚꯤꯗꯤꯑꯣ ꯂꯧꯕꯗꯣ ꯏꯀꯥꯏꯖꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤꯅꯀꯣ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯒ ꯅꯥꯎꯆꯥꯅ ꯑꯃꯨꯛ ꯃꯥ ꯁꯃꯣꯁꯥ 2 ꯈꯛꯇꯪ ꯆꯥꯖꯈꯤꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯀꯣ ꯃꯥꯛꯁꯦ ꯑꯁꯤꯒꯤ ꯍꯣꯇꯦꯜꯁꯦ ꯌꯥꯝ ꯇꯣꯏꯅ ꯆꯪꯉꯦꯕꯀꯣ ꯇꯨꯏꯁꯟ ꯂꯥꯛꯄ ꯈꯣꯠꯄ ꯑꯃꯗꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯃꯣꯁꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯁꯤꯒ ꯄꯤꯕ ꯆꯠꯅꯤꯗꯨꯁꯨ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯃꯥꯛ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯄꯤꯖꯔꯦ ꯑꯗꯨꯒ ꯁꯤꯁꯤꯒ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯗꯨꯕꯨ ꯆꯥꯔꯔꯣꯏꯒꯦ ꯀꯣꯟꯅ ꯆꯥꯔꯒꯦ ꯃꯌꯥꯝ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯆꯥꯁꯜꯂꯨꯔꯕꯅꯤ나 ꯋꯥꯔꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯦ ꯑꯗꯣ ꯍꯧꯒꯠꯂꯛꯑꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯕ ꯇꯝꯖꯧꯔꯦ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯅꯨꯡꯗꯥꯡꯒꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯦꯕꯀꯣ ꯑꯁꯤꯅ ꯑꯃꯨꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯑꯂꯨꯒ ꯑꯗꯨꯒꯩꯗꯤ ꯉꯥꯔꯤꯒ ꯊꯣꯡꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯁꯟꯕꯤꯔꯝꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯅꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤꯀꯣ ꯁꯨꯝ ꯆꯥꯕ ꯊꯛꯄ ꯆꯠꯄ ꯑꯗꯨꯝꯕ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯊꯣꯛꯇ꯭ꯔꯦ ꯃꯄꯥꯟ ꯀꯩꯀꯩ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯕꯀꯣ ꯕꯥꯏ ꯕꯥꯏ